आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maroiba pau BJP legislature party gi luchingba Shri Nongthomam Biren Singh ngasi Mukhyamantri oina wasak laukre mahaka loinana mantri manga su wasak lauke Rises the hokiba numit kharani asida COVID positive oiba mioi amata sikibagi pau leite hauzik active case humrani pan khakta ngaire Rashtrapati Ramnath Kovind ngasi Padma Vibhushan ani Padma Bhushan nipan amasung Padma Shri mana yankai mari yanthokre पुष्कर सिंह धामी उत्तराखंड की मुख्यमंत्री ओरगनी बीजेपी की एमएलए बंसीधर भगत पु प्रोटेम स्पीकर ओइना वासक लौखरे अमसुंग लेबाकस हौजिक कोविड-19 की एक्टिव केस 15,903 खक्ता ngaire Laibagasta hauzik oiriba COVID-19 ki phibam yenglaga tabiriba singna license asigi ngakthoknaba makhagi niyom sing ngakna chapinaba haijari vaccine kappa yarba mipum khudimak suksoi soidana vaccine kapthokpiu face mask upiu social distancing ngakpiu kutcha amadi maimi tarutana na thambiu hauzik mapung oiba pau BJP legislature party ki lusingba Shri Nongthomam Biren Singh ngasi mukhyamantri oina wasak lawkre Imphal Labor Raj Bhavan gi loan the pangtok ki wasak lawbagi thoramda Raijapal la Ganesana Shri N Birenbu thabak paiba amasung aron mangapagi wasak lawki I Nongthomam Biren Singh ayakna ishogi minda wasak chari madudi ayakna aina lingliba Bharati Sangvidhanbu se na thajagani amasung madu ngang sakani भारत की अपुनबा असौव शक्तिबु नाकनी मणिपुर स्टेट की चीफ मिनिस्टर अमा ओइना पुनिंग चंगना अमसुंग अचेप्पा वाखल गलोइना अगी थौदांग पांथोकनी अमसुंग आइना आइन अमसुंग संविधान की मतुंगिना मिशन संगन नाइदना अकीबा थौजानबु नत्रगा फटर वाखल यावदना मिपुम कुनमक्ता असुंबा तौगनी मुख्यमंत्री गलोइना मंत्री मंगासु वासक लौकी राज्यपाल गणेशना बीजेपी की थोंगाम बिश्वजित युमनाम खेमचान गोविंदास कोंथौजम अमसुंग नेमचा किगेन अमदी एनपीएफ की लेजिस्लेटिव पार्टी की लुचिंगबा अवांगबो न्यूमाइबु थबक पाइबा अमसुंग अरुण मंगापगी वासक लौकी Wahengbam Rajesh to swear in the name of the court that I will not directly or indirectly communicate or reveal to any person or persons any matter this shall be brought under my consideration or shall become known to me as a minister for the state of Manipur except as may be required for the due discharge of my duties as such minister. I, again, do swear in the name of God that I will bear true faith and allegiance to the Constitution of India as by law established, that I will uphold the sovereignty and integrity of India, that I will faithfully and consistently discharge my duties as a minister for the state of Manipur. वासक लौबगी थोरमदा बीजेपी नेशनल प्रेसिडेंट जेपी नड्डा नॉर्थ ईस्ट डेमोक्रेटिक अलायंस की कन्वेनर अमसुंग असम की मुख्यमंत्री हिमंत बिस्वा शर्मा केंद्र के मंत्री प्रतिभा भौमिक त्रिपुरा की मुख्यमंत्री बिप्लब कुमार देव बीजेपी मणिपुर प्रदेश की प्रेसिडेंट ए सरदार देवी ने चिंबा सरुक याकी हानगी मुख्यमंत्री अमसुंग कांग्रेस लुचिंबा ओक्रम इबोबी जेडीयू की लेजिस्लेटिव पार्टी की लुचिंबा कुमुक्चुम जोय किशन सिविल अमसुंग पुलिस की मकोक थोंबो ऑफिशियल सिंचु वासक लौबगी थोरमदा सरुक याकी Shri N Biren Manipur की मुख्यमंत्री ओना वासक लौखिबदा प्रधानमंत्री नरेंद्र मोदी ना थागतपा फोंदोरकली प्रधानमंत्री ने हाई श्री एन बिरेन अमसुंग महाकी मंत्री मंडल मणिपुर बु हेना अवांग थाकता पोकलकनी हाइबगी थाजब लई प्रधानमंत्री ने हाई श्री बिरेन लुचिंग सरकार ना ममांगी सही मंगादा पांगथोकिबा अपब थबकसिंग अदु मखाता ना तौरकनी हाइबगी थाजबसु फोंदोकली केंद्र की शिक्षा अमसुंग मपानथोरम राज्य मंत्री डॉक्टर राजकुमार रंजन ना श्री एन बिरेन राज्य की मुख्यमंत्री ओना अमुक हन्ना ओरकपदा थागतपा फोंदोरकली मांगनाई श्री बिरेन की लुचिंग मखादा राज्य सी हेना चौखटपा पुरकपा ngamlagani श्री एन बिरेन मणिपुर की मुख्यमंत्री ओना ngasi amuk hana wasak lawkibada नागालैंड की मुख्यमंत्री नेफ्यू रियोना नुंगाइबा फोंदोरकले काक्सिंग पुलिस कमांडो ngasi हाइकक पोपी एरिया दा अचत अवोक्सिंग चेक तौबदा बोलेरो कार अमदा पुदर लाकपा हेरोइन किलोग्राम अमा
gram yankai amasung WY tablet lising kuntrarom fare hari palel romdagi lakpa gari adu police na khamna ba haibada khamlamdana thokibadagi police team aduna tanarba matung kaksing lamkhai dagi fagibani gari adu tonglapa more dagi mioi ani fare polam sing adu tongan tongan ba sapon kep yankai mangada gari gi thauk tengki manung da haplambani hari farba polam sing amasung farba polam sing adu andarjati gi kaithel da lupa koti manga lak amarongi mamal oigani haring farba polam sing amasung mioi adu kaksing police station da sinakre hari tabiriba pawasi akasbani Imphal degini Manipur mioi mari khakta COVID-19 positive oiba thenaki masi tharaga hauji phawbada positive oiba apunma masing lak ama lising kuntratre supna nifu manga sure ngasi sample samri marfu manga test tobada Imphal West Senapati Tamenglong amasung Ukrul jila degi mioi amamam nauna COVID positive oiba thenaki COVID positive oiba mioi amata sikibagi paulaite adumoinamak laisat astegi sikiba apunma missing lising ani chamak kun sure COVID positive oiba mioi tarau humdoi naba phaduna discharge tokibaga loinana naba phaba apunma masing lak ama lising kuntra mari chanipan nifuma panchure naba phabagi chang sada marpurani pan dasmik mari sino yaure haujik active case humudra taruk leiri Manipur ngasi mioi lising ama supna kunmanga COVID vaccine kapkibaga loinana haujik phawbada dose lak kuntaret lising humpunipan chani humudra humdoi kapkre masigi manungda ahanba dose lak taramanga lising kunipan chani hena amasung anisuba dose lak taramatoi lising humudra manga chamanga hena kapkre haujik phawbada precaution dose lising humpumari changa kunipan kapkre Manipur Vidhan Sabha gi Mikhal loikraba matung Mikhal da mai paklaba mioi sing wasak launakraba matung da Senapati jila da Mikhal gi tabak thoram sing loising kibaga loinana miyamna mauksa gi tabakta puning changchin ba haure singi lamdam da maru marang thaba amasung mana masing thaba gi matam oibana miyamna labuk londa hena puning changsilakli Mikhal na maram oidana mangkiba matam sing mengkhatnaba lawmi singna ayuk angan badagi hauna lofam sing da chatuna tabak tawri mai loisang sing hangnarapaga loinana mahiroi singna board ki parikha sing thanaba thorang kya tawba haure haukiba thada ka hena ingba amasung untabana miyangi punsida chauna akaiba pirambadagi jila asida haujik sabagi chang hengalagli haujik miyamna mauksa ki punsida amuk hanjilakpaga loinana anauba sarkar semlaklaba matung jila asigi oina sarkarna kari kari thabak paikhalakadagi haibadu miyamna khaurang na ngairi masigi matangda paudam ama Taranithoi suba Manipur Vidhan Sabha Mikhal loikhibadagi tha ani makhairomgi tungda Senapati jila ki miyamgi punsi mahosagi fiwamda hanjile amarumda nauna low panba matam oisilakpana kalengi mahaimaron thanaba amadi low pannaba kanna thabak haunare mairoi singsu board amadi council gi parikha gi damak pukning lupsing kibana jilashi pomchik chikle yeningtha lakpadagi jilashi pomnau naure pongsang sangle masina ingba chikpagi mathakta thoina henna fajaba nungaiba hengat hale Akashvani Imphal gi paugi damak Senapati digi hekini Nagaland gi Southern Angami Public Organization na haukiba ahindegi kaukiba pung humudrani togi banna maram oiduna Guwahati degi Imphal thorpa passenger kaya Nagaland gi fesamada check post panduna leire hari mafamatu da haujik mioi chama yankhairom tumpham chapam khangdana awaba mayoknari hari Longmai Bazar amasung akoiba mafam singda lunana thamnaba pandamda mafam adugi amor akai khomdoknaba Mini dripper truck ama launch tawagi thoram ngasi pangthokre Longmai Bazar Board ki office pangthokba thoram amada Bazar Board ki chairman Gailun Gangmaina gari adu lamthaki Khundrakpam Kendra Youth Organization na ngasi World Forestry Day gi thoram pangthokre numit asiga mari lenana kongba marugi mafam sing amadi Sambai Porum Reserve Forest Sinamkom Mapau Sarok Thel na singba mafam singda koina satuna yengseng kibaga lonana mafam asda leiriba umang sing ngakton thamnaba wafam sing khanaki hari Ukrul jila da banking gi thabak hena mapangal kakan anwagi pandam da Reserve Bank of India na Punjab National Bank ka kusam naraga Integrated Banking Ombudsman Scheme lisingani kunmatoi habisigi matangda miyam bu bhaptan bi workshop ama DRDA hold pangtokre Thoramadu da Guwahati dagi lakpa RBI gi official singna miyamna thenariba kudong sadaba singi matangda karamna kokani haibadu paudam ki Akashvani Imphal gi pau tabiri Rashtrapati Ramnath Kovind ngasi Padma Vibhushan ani Padma Bhushan nipan amasung Padma Shri mana yangkai mari yanthokre Rashtrapati Bhavan da pangthokpa ahanbagi oina English singani kunithoi gi Padma Award phanglaba mioi kharada manadu Rashtrapati na kusinakibani saknareba mana phanglaba singi manungda Padma Vibhushan gi oina Radheshyam Khemka amasung General Bipin Rao ani Padma Bhushan phanglaba singi manungda Gulam Nabi Azad Dr. Cyrus Punawala Sasidananda Swami yauri Mana yentopagi anirak suba thoram thasi kunipand amuk panthokani
Padma Vibhushan, Padma Bhushan amasung Padma Shri haiduna category ahumda piba mana asi tongan lam sama seba tawagidamag public affairs, science amasung engineering, trade and industry, medicine, literature amasung education, sports amasung civil service ki lamda pibani. Kumsi sahigi oina Padma Award pinabagidamag miyoy sama kunipan khangakibani manasing adu handakta pangthokiba Ganatantra Divas palangi numita laukthokibani. Manasing adugi manungda Padma Vibhushan Mari, Padma Bhushan Tarataret amasung Padma Shri mana chamani pan yauri. Griha Mantraloy hai mana panglabasingi manungda nupi kuntra mari yauri. Padma Shri Award panglabasingi manungda Manipurdagi miyoy ahum yauri makoising adudi singjamai mathak thoksom lekaidagi art ki lamda Sirimati Laurembam Bino, trade amasung industry da kaksing moirangthem laikai degi Sirimati moirangthem muktamani amasung traditional dolls habagi lamda kongba nandaibam laikai degi Siri Konsam Ibomchani. Ngasi ahamba tangaki oina mana yenthokkiba singi manungda Konsam Ibomcha su yauki. Mana phanglaba tungda kendragi Mantri Dr. Rajkumar Ranjana Siri Ibomchaga unadana nungaiba phongdokki. Puskar Singh Dhami Uttarakhand ki Mukhyamantri oiragani. Housing yaki mamangda Dehradun da laiba BJP gi headquarters da pangthokiba Dolgi Legislature Party gi mifamda Siri Dhami bu yenaba laitana Dolgi luchingba oina khankibani. Kendra gi Observer Ngaksel Mantri Rajnath Singh amasung Minakshi Leki mifamadu da saruk yanaba Dehradun da thungkibani. Raijadu da BJP na handaka tharaga anirak suba oina sarkar pairagani. Madugi mamangda BJP gi MLA Bansidhar Bhagatpu Uttarakhand gi Pro Tem Speaker oina wasak lauki. Dehradun da laiba Raj Bhavan da pangthokpa thoram amada Raijapal Gurmit Singh na Siri Bhagatpu tabak paiba amasung aron bangakpagi wasak lauki. Wasak lauba loiraba tungda Pro Tem Speaker na Raija Vidhan Sabha gi MLA Singh wasak lauki. Laibagasta hojik phawbada COVID vaccine dose koti chama marphumathoi lakh niphumdoi lising kunga mari hena kapkre masigi manungda ahanba dose ta koti marphudra taret lakh kuntra lising humpumapan hena amasung ani suba dose ta koti marphunithoi lakh taruk lising yang humpumanga hena kapkre hojik phawbada precaution dose koti ani lakh manga lising marphumapan hena kapkre sahi tarani thoidagi tara mari phawgi manungda leba angang lakh kuntrain thoi lising kuntra taruk chamri tarani pan Corbevax vaccine kapkre sahi tara mangadagi tara ni pan phawgi manungda leba angang koti mapan lakun lising humpumapan hembana Covaxin vaccine kapkre. Maragasta laibagsta hojik COVID ki active case lising kun manga chama taruk khakta ngaire ngasi mioi lising ma chama kuntra mari nona COVID positive oiba thenaki mioi lising ani chatruk yangkhain thoi naba phakibaga loinana naba phaba apunma masing koti mari lakh kun mari lising humpu tarit hele naba phabagi chang sada marfudrani pan dasmik taret mari yaure COVID positive oiba mioi kuntra ma thoi laikhidabaga loinana hojik phawbada laikhidaba apunma mising lakh manga lising tara taruk hele. Haukiba Semba Sahi Ahumda Women Military Police Launanaba Pam Chahum Kaukre Bharat Lamida Hauji Pawbada Nupi candidate Humpu officer oina hapkre wapamasi Rajya Sabha ngasi Ngaksel Raija Mantri Ajay Vatna iduna piba pakum amada phongdokkibani mangnai Bharat Lamigi tongan ba rank sing da thabak changnabagi damak sarkarna ing lising ani tarama panda thaurang paikhaki thaurang asigi makhada tangkak naina nupi lising ama chatret thabak hapnaba pandam thamli केंद्र की शिक्षा मंत्री धर्मेंद्र प्रधान हरी प्रधानमंत्री नरेंद्र मोदी की लुचिंग मखादा मीगा मिमानद्रब महिरोई सिंगी दमक इंक्लूसिव एजुकेशन की लम हेना पाकथोक चौकथोक हले लोकसभा हंगलप वाहंगी पाखुम पीरदुना मंत्री हाई हक्सांगी फिबम सोइनारब gi mawong matoksing khangdolaba matung sarkarna makoisinggi mari leinaba thabakching paikhatnaba khanari mantri hai preschool primary upper primary secondary gi senior secondary thak phawbada school education gi amatu oiba thoksil makada samagra shiksha na thabakching paikhatli mahangnai raija amasung indian territory singda leiba miga mimanadraba amadi ubagi sakti walaba angangsingda lairik amadi atei polam sing piri Assam की मुख्यमंत्री हिमंत बिस्वा शर्मा हरी अल्फागा वारी सानसी याबा कांगलुका सरकार का वारी सानबगी थबक हौजिक चथरीबा असि अचुम माइकैदा चंगचली राज्य विधानसभा दंगसी इदुना पीबा पाकुम अमदा मुख्यमंत्री हाई हारिबा अल्फागी कांगलुक असिना इंग्लिश इंगनी तरामा थोई दगी तांका कया थोकना वारी सानखरबा मतुंग सीज फायर लाउथोकिबनी मुख्यमंत्री हाई परेश बरुवा नलुसिंगबा अल्फा इंडिपेंडेंस कांगलुक सु थोरक्तुना सरकार का वारी साननबा अपील तौरी लोइसिलपद COVID-19 दगी ngakthoknaba COVID vaccine kapthokpa face mask upa futuruk lamnan leiba khutsa amadi maimit taru taran thamba haiba achamba thongsing asi ngakna chapinaba amukana ningsingjari aroibada maroiba pau
BJP legislature party ki lusing basiri Nongthomam Biren Singh ngasi Mukhyamantri oina wasak lokre mahaka loinana mantri mangasu wasak lokki Rajya haukiba numi kharani asida COVID positive oiba mioi amata sikibagi paw leite haujik active case humbudra nipan khakta ngaire Rashtrapati Ramnath Kovind ngasi Padma Vibhushan ani Padma Bhushan nipan amasung Padma Shri mana yangkai mari yanthokre Puskar Singh Dhami Uttarakhand gi Mukhyamantri oiragani amasung laibagasta haujik COVID-19 gi active case 15,930 khakta ngaire paw loijare